ख्वाइदगी लाइबक थीब थौदो अमा ओइना मणिपुर नुपी खुनाइबु सेन्थब याबा फिबमदा खुनाइ असे मांगहलकनबगी अरवनबु खुजिन थौरांगी थबक चथरकबा मानबा अमगुम यामना मथोंग हुक्तब थौदो अमा ओइना इम्फाल ईस्ट डिस्ट्रिक्ट की पोरमपाट पुलिस स्टेशन की मनुंग चन्ना लैबा बामो लैकाय मंगे मखोंग क्लब न सिनखिबा यावसंग स्पोर्ट का मरी लेना पिकलिबा नुपी मचा सिंग यावना नुपी मचा सिंग न सुरुप थकपगी अथोय अहेन ताना हनखिबादो मरी लेनबा डिपार्टमेंट अमदी लॉ इन्फोर्सिंग एजेंसी सिंग न खुदक्ता लॉगी ओइबा अकनबा चेराक पीगदबनी हाइना निंगोन क्लब हैरोक न फोंदोखरि ngasi hairok ta laiba ningon club ki office ta pangthok pa pawgi mifam amada ningon club ki general secretary Sophia Khundong gomna haikibada yausang sport ka mari leina na pik libi nupi macha sing yauna lai sabi sing na surup thakpagi athoi hen tana han kiba masimak yamna moren yaudaba thabak amani lamdam masigi ningon sing bu mayai ka ba chinja ki ipak ta sing thana ba hona ba laibak thiyun asigumba mathong huktaba thabak asibu tawfam thokbra yausang sport ki athoi hen tana bagi machal lama oina hap liba asigumba thabak tawhliba bamo lekai mange makhong club ase mari leina ba department amadi law enforcing agency singna khudakta law gi oiba kan bacherak pigedabani amadi leingak asinasu leibak ase law lai haiba khangan biu thongdo asige mari leina leibak asigi oina cheirak pinaba kotpa act 2003 leiri amadi malem gi oina miyam tinphamda surup thakpa yadabagi athingba WISO na lauthokhiba leiribani makha tana lamdam narakta na ba chap chap action lokhat piu Manipur khunai ase mayai ka ba chinja ki aso bo chaitheng amasu leiringai cherak asida asigumba khunai asigi mangningai oiba torakpa haibase Manipur nupi khunai asibu manghan na ba honarakpani haina ningon club hairok na laujai miyam tin ma pham da piklibi nupi macha singbu karigidamak churup pithakli bano asigumba phibam asida yausang sport pangthokpada churup thakpagi athoi hen tana ba haibase nupi singbu mayai ka ba chinja ki langda thon na ba aron ba khujin thorangla mayai ka bachinjak thingbada aso thodang lowgadaba club singna mayai ka bachinjak pijaba oina tambiriba sibu tawpham thokpara amadi mathangda number 4 kapagi competition amuk tawrakadoribra haibagi akiba ningon club hairok na phaujai makha tana matau tamnarak tanaba laingak asinasu chap chaba thabak paikhat pina na ba laingak ki pungning chingsinjari loinana makha tana yausang sport pangthokpada asigumba mathong huktaba thabak ase tawidana club organization amadi miyamda ningon club hairok na phongdorakli अरोब द पाउगिलांग न्यूज़ रीडर की वीडियो भी यंग भी खुदिंग मको थागत चले